Yengbirba mayam pumnamapu Naresh Moirangthem ahanmamakta taram nokjari aina ngasi amuk puduna lakjariba film asina The Terminator haiba film asi soibam karmala amasung Jun Picker sahana haibirappadagi tawjabani masi 1984 da release tawkiba yamna maming chatlaba science fiction gi action film amani haiba film asi gi director na James Cameron haiba sida maming leiraba actor Arnold na The Terminator haiba robot asigi saktam lawri Kyle Reese ki saktam da Michael Biehn Sarah Connor ki saktam da Linda Hamilton Ed Drexler ki saktam da Paul Winfield film asi namaduna $6.4 million sangki hari aduga film asi na tankiwa box office ki collection na $78.3 million film asi da yamna fatraba artificial intelligence kangu amana miyaba jati bu muthatna honaba matamda pastagi Sarah Connor haiba nupi asigi machana miyaba jati asibu kanki haiba sibu thokhandanabagidamagta 2029 dagi Terminator koba cyborg assassin asibu 1984 da time travel tawduna tharaga Sarah Connor asibu hatnaba mission oiba film amani haiba sida Kyle Reese koba lanmi amabusu time travel tawduna past tharami maki mission na sarabu kanmani phare mayam film asigi wari makoktagi liba haujarage 2029 da prithvi asi robot sing na palami matamaduda miyoiba sing asi mutke torami makoi asi robot sing aduna landarami miyoiba haiba jati asina prithvi dagi mutringai da makoi gi aroiba chance ama phanglammi 1984 da electric current sing gi maraktagi khang haudana nupa ama paudoklammi haiba nupa asi masada ma phi thoklamde mahakna lakpa matamda mi ahum lerami haiba mi sing aduda mahakna makoi gi phiron sing adubu piu hain hairaklammi adubu haiba nupa sing aduna mangonda landaba matamda nupa ani adubu maki makhut mangna hatoklami masidagi lehauriba nupa aduna kibadagi maki phiro sing adubu mangonda pirami numit aduda sar adugi mafam amada chapmanaba thodok adu thoklami amasung mapi thongdraba nupa amasu electric current singi maraktari phaudoklami mahakna yum laijadraba nupa amadagi mahaki khongra adu mulami aduga chelaklami mahakpu police na tanaraklami adubu mahakna police ama pharaga mahaki nongmai adubu mulami masidagi mahakna dukan amada changlaktuna mahaki khungup amasung coat namduna dukan mapu adudagi lawraklami mahakna police tagi lumlaga chelaklami aduga Los Angeles ki sar aduda lanjadraba mi amagum chatlami aduga phone directory da chalami mahakna phone book aduda chatlaga Sarah Connor ko nupi amagi ming yenglami adubu Sarah Connor haiba se kanano Sarah Connor haiba nupi asi hotel amada waitress amagi thabak tawriba yamna waraba nupi amani maki maramda video asigi matung taba surukta hena khanghanjagi ngasai ahanbada thoklakpa nupa adu mi natti T800 koba assassin cyborg amani mahak nongmayon ba dukan amada laklami mafam asiti India natti America ni haibadi makoi gidi mafam khudingi nongmayon phamlai mafam aduda nongmai makhal yenglami adubu paisa pinaba leitabadagi mahakna dukan mapu adubu khudakta nongmai na kaptuna hatoklami mahakdi robot amanina mangonda emotion amata leiramde mangonda akibasu leiramde maramasina mahakna mi amabu khudakta hatokpa ngammi masigi matungda mahakna phone directory amada laklami matam adudadi internet leiramde GPS system su leiramde yamna chakhalamdaba matamni haiba matam asida mi amagi leifam yeng haiba targadi mi amana phone directory da laknarami mafam aduda mahakna yengma matamda Sarah Connor ahum thengnare mahakna Sarah Connor ahum asimakpu hatke haina khalammi maramdi mahakki mission asi Sarah Connor bu hatpani maram asina mahakna ahanma Sarah Connor gi mayumna laklami mafam aduda mahakna nak Sarah Connor ra haina hanglami aduga nupi aduna mahakni haiba matamda mahan khudakta nongmaina kaptuna mahakbu hatlami haiba pau asi TV da laklami asengba Sarah Connor na maki hotel da thabak tawringai da maki mamanabina mahakbu puduna TV yengalami maduda asengba Sarah Connor na mahak sibagi pau adu tarami masina mangonda tension khara laghelami mafam adudagi yumda halaklaba matamda numidangda Sarah Connor thabak ama chatpa tarami adubu maki mayumda maki mamanabi amasung maki boyfriend leirami Sarah Connor na mahak kananom na inari haibasi khangna gari thorami
mahakpu Kyle Reese na inarami aduga mahaki thabak adu chalami aikoina yengna Terminator na mahaki mayungda yarokli aduga nupi adubu Sarah Connor ni khanduna mahakna nongmai kaptuna hatokli nupi adu khaktamak hatpad natana mahaki boyfriend adu basu hatokbirami matam aduda Sarah Connor na mahaki mamanabida call ama tawraklami aduga mahaki laifam asengba adu haidoklami masidagi T800 na Sarah nataba nupi atopa ama hatkri haibasi khanglaklami hawjik mahak Sarah gi asengba laifam khanglami maram asina mahakna Sarah bu hatnaba laklami Sarah na call tawriba mafam aduda Kyle Reese leirami mahaki mission di Sarah bu kanbani aduga T800 bu hatokpani matam aduda mafam aduda Terminator yorakli aduga tapna laktuna mahakna Sarah bu hatnaba tawrami adubu matam aduda Kyle Reese na T800 bu shotgun amana hanjin kaplami Sarah na T800 bu sirba malami adubu mahak ti Android robot amani mahak siba naidi maram asina Sarah bu adumak tanaraklami Sarah Kyle Reese ke mateng na loinana chenlaklami Terminator na makhoi bu adumak tanaraklami matang asida Kyle Reese na car ama lauraga Sarah amasung makhoi ni car adu chenlaklami car asum thorakpada Kyle Reese na mahaki wari adu Sarah da lirami madudi mahak 2001 da pokhi 2000 dagi hauraga prithvi asi Android robot sing na palami makhoi na miyoiba sing asi phajin punsilami aduga kaisum sang sing da thanami hariba robot sing asi Skynet na control torami Skynet asi ahanwadadi miyoiba sing na military defense ki damak sakhibani adubu makhoi na singba hingalakpadagi miyoiba sing asi makhoi ya khudong tibagi posak amoina uraklami maram asina makhoi na miyoiba singbu losinna honaraklami matam aduda John Connor koba nupa amana miyoiba singi luchingba oirami mahakna miyoiba singda hingnanabagi asa pirami hariba nupa asi Sarah Connor gi poglakadoriba macha nupa aduni maram asina Skynet na past the Terminator thaduna Sarah Connor bu hatok halaga John Connor bu losinbagi mission nama tawbani miyoiba singa masigi paw si taba matamda John Connor na Kyle Reese asibu past thaduna maki mamabu kanhanna bagi mission amuk tawbani hauji Kyle Reese na car amuk thorakpa matamda Terminator aduna makhoi bu thingnarami amasung Sarah bu car na kanna thauraga thumjilaga hatnaba honarami adubu soibadagi Terminator gi car adu pokhairami aduga Sarah Connor amasung Kyle Reese buna policeman na phakirami numit adugi numidang da thokriba thodosing aduna Sarah bu yamna pakathalami maram asina police station da detective sing na mahak bu ingthanaba honarami masigi sin asi Terminator na mahaki khulai sing thamba ka adu da mu udle matang asita koina ure madudi Terminator gi makhut asi yamna sathina sokle mahakti Android robot amani maram asina mahaki asokpa kaya sing asi masana phanjaba ngamlami maram asina sogliba sing adu mahak masana semjinjarami aduga mahaki nongmai sing adu paikhalami haiba sig loinana mahakna station da lakna ba thorang torami hauzik station da Kyle Reese na future da thokiba wari sing adu loina liri mahakna hai madudi future da Skynet koba amana Android robot singa loinana prithvi asibu palami hariba matam aduda miyoiba sing asibu makhoina pha tana thanami aduga makhogi pandam di miyoiba asibu loisinbani mahakna hairiba mayam adu lairiba detective sing aduna thajabidri makoina mahak asi angawbani haina khalami aduga mahakbu mental asylum amada thamlami Sarasu haujikti mahak si angawbani haibasi thajaraklami adubu mahaki masada aki tujingmodi haujiksu adumak phauri aduga police sing aduna hairami madudi mafam asi police station ni mahakbu kanamatana harpa lagloi aduga lakpa tarbasu police sing mahakbu kanbigani masidagi sin asi movie asigi khwaidagi phajaba sin haibadu oire aikhoigi Terminator na police station da car ama kanna thaujilaklami aduga makhutta shotgun ani paiduna maki mamangda lakpa policeman khudengmakpu hatlami aduga Sarabu thiraklami matang aduda nongmai makhol tabadagi Kyle Reese nanthoklalami aduga Saraga loinana mahak chelaklami mathangi nimitta Sarana
ꯀꯥꯜꯒ ꯂꯣꯏꯅꯅ ꯍꯣꯇꯦꯜꯒꯤ ꯀꯥ ꯑꯃ ꯋꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯥꯒꯤ ꯃꯃꯥꯒꯤ ꯀꯣꯜ ꯑꯃ ꯁꯥꯔꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯁꯥꯔꯥꯒꯤ ꯃꯃꯥ ꯅꯠꯇꯦ, ꯇꯔꯃꯤꯅꯦꯇꯔꯅꯤ꯫ ꯇꯔꯃꯤꯅꯦꯇꯔ ꯑꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯔꯣꯕꯣꯠ ꯑꯃ ꯑꯣꯏꯕꯅ ꯃꯤ ꯑꯃ ꯍꯦꯛꯀꯤ ꯈꯣꯟ ꯁꯥꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯈꯣꯟ ꯁꯥꯔꯒ ꯁꯥꯔꯥꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯑꯗꯨ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯎꯔꯦ ꯃꯗꯨꯗꯤ ꯁꯥꯔꯥꯒꯤ ꯃꯃꯥ ꯑꯁꯤꯁꯨ ꯇꯔꯃꯤꯅꯦꯇꯔꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯄꯣꯠꯆꯥꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯏꯞ ꯕꯣꯝꯁꯤꯡ ꯁꯥꯔꯥ ꯑꯃꯁꯨꯡ ꯀꯥꯏꯜꯅ ꯁꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯔꯥ ꯑꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨ ꯀꯥꯏꯜ ꯔꯤꯁꯇ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯀꯥꯏꯜ ꯔꯤꯁꯅꯁꯨ ꯐ꯭ꯌꯨꯆꯔꯗ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯃꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯥꯏꯜ ꯔꯤꯁꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯥꯁꯇ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯐ꯭ꯌꯨꯆꯔꯗ ꯁꯥꯔꯥ ꯀꯣꯅꯔꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯁꯇ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯥꯔꯥꯁꯨ ꯃꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯅ ꯃꯈꯣꯏ ꯑꯅꯤ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯦꯛꯁ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯖꯣꯟ ꯀꯣꯅꯔ ꯄꯣꯛꯂꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯖꯣꯟ ꯀꯣꯅꯔꯒꯤ ꯃꯄꯥ ꯑꯁꯤ ꯀꯥꯏꯜ ꯔꯤꯁꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯦ ꯃꯗꯨꯗꯤ ꯀꯥꯏꯜ ꯔꯤꯁꯀ ꯁꯥꯔꯥꯒ ꯀꯥꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ T-800ꯅ ꯃꯈꯣꯏꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯥꯏꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯀꯥꯏꯜ ꯔꯤꯁꯅ ꯀꯟꯅ ꯊꯧꯗꯨꯅ ꯃꯈꯣꯏ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯜ ꯔꯤꯁ ꯅꯣꯡꯃꯩꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯁꯨ ꯑꯟꯕꯦꯂꯦꯟꯁ ꯇꯧꯕꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯔꯃꯤꯅꯦꯇꯔ ꯑꯗꯨꯁꯨ ꯇ꯭ꯔꯛ ꯑꯃꯅ ꯁꯣꯏꯕꯗꯒꯤ ꯇꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯔꯣꯕꯣꯠ ꯑꯁꯦ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯍꯥꯏꯖꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯀꯥꯏꯜ ꯔꯤꯁ ꯑꯃꯁꯨꯡ ꯁꯥꯔꯥ ꯀꯣꯅꯔꯒꯤ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯔꯃꯤꯅꯦꯇꯔꯒꯤ ꯑꯁꯦꯡꯕ ꯕꯣꯗꯤ ꯑꯗꯨ ꯈꯔ ꯎꯕ ꯍꯧꯔꯛꯂꯤ꯫ ꯇ꯭ꯔꯛ ꯑꯗꯨ ꯇꯔꯃꯤꯅꯦꯇꯔꯅ ꯑꯗꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯃꯩ ꯆꯥꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯣꯈꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯔꯃꯤꯅꯦꯇꯔ ꯇꯔꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯁꯥꯔꯥꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩ ꯃꯔꯛꯇꯒꯤ T-800 ꯊꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯦ꯫ ꯍꯧꯖꯤꯛ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯀꯥꯏꯜ ꯔꯤꯁ ꯑꯃꯁꯨꯡ ꯁꯥꯔꯥ ꯐꯦꯛꯇꯔꯤ ꯑꯃꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯃꯦꯆꯤꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯥꯏꯜꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯇꯔꯃꯤꯅꯦꯇꯔ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯒꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯦꯆꯤꯟ ꯈꯨꯗꯤꯡꯃꯛꯄꯨ ꯑꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯅ T-800ꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛ ꯀꯥꯏꯜ ꯔꯤꯁ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ T-800ꯒ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯐꯨꯅꯔꯝꯃꯤ꯫ ꯇꯔꯃꯤꯅꯦꯇꯔꯅ ꯀꯥꯏꯜꯕꯨ ꯅꯝꯊꯔꯝꯃꯤ ꯑꯗꯨꯒ ꯁꯥꯔꯥꯕꯨ ꯍꯥꯠꯅꯕ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯥꯏꯠꯀꯤ ꯁꯤꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ꯫ T-800ꯒꯤ ꯃꯁꯥꯗ ꯀꯥꯏꯜ ꯔꯤꯁꯅ ꯕꯣꯝ ꯃꯆꯥ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯕꯗꯒꯤ ꯇꯔꯃꯤꯅꯦꯇꯔꯁꯨ ꯄꯣꯈꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯁꯥꯔꯥꯅ ꯇꯔꯃꯤꯅꯦꯇꯔ ꯑꯁꯤ ꯇꯔꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ T-800 ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯇꯧꯔꯤ꯫ ꯁꯥꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯝꯃꯤ꯫ T-800ꯁꯨ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯦꯟꯂꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ T-800 ꯑꯁꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯄ꯭रेसिꯡ ꯃꯦꯆꯤꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯗꯨꯒꯤ ꯕꯇꯟ ꯑꯗꯨ ꯁꯥꯔꯥꯒꯤ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯇꯟ ꯑꯁꯤ ꯁꯥꯔꯥꯅ ꯅꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯄ꯭रेꯁꯔ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ T-800ꯕꯨ ꯅꯝꯊꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯇꯔꯃꯤꯅꯦꯇꯔꯕꯨ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛꯀꯤ ꯍꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯁꯥꯔꯥ ꯀꯣꯅꯔ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯕ ꯁꯤꯟꯗ ꯀꯥꯏꯜ ꯔꯤꯁ ꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯕꯣꯗꯤ ꯕꯦഗ് ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯥꯔꯥꯕꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯤ꯫ ꯁꯥꯔꯥ ꯑꯁꯤ ꯃꯦꯛꯁꯤꯀꯣꯗ ꯖꯤꯞ ꯑꯃ ꯊꯧꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯐ꯭ꯌꯨꯆꯔꯗ ꯖꯣꯟꯅ ꯇꯥꯅꯕꯒꯤꯗꯃꯛꯇ ꯇꯦꯞ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯁꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯃꯍꯥꯛꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤꯃꯛꯅꯤ ꯀꯥꯏꯜ ꯔꯤꯁꯅ ꯐ꯭ꯌꯨꯆꯔꯗꯒꯤ ꯄꯨꯔꯛꯈꯤꯕ ꯑꯗꯨ꯫ ꯁꯥꯔꯥ ꯍꯧꯖꯤꯛ ꯖꯤꯞ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫
Scene asida uliba si Terminator 2 haurakpagi mawong aduni. Matang aswada The Terminator haiba 1984 gi yamna kuiraba science fiction gi explanation asi loisinjari. Matung tabada Terminator 2, 3 amasung lairiba series sing adu matang explain tawjaraki. Yengbirba mayambu hainingai leitana thagajari. Aigi ngasigi explanation asida soikiba lankiba natraga chitaba kaya yawba taragasu yamna ngakpiu aduga kamdawbibage haibadu comment da haibiramu. Aigi explanation asi nungaibiba taragadi video asi mayamna like tawbiramu. Matung tabada nungai raba explanation kaya puduna laksagi mayamna video ama phawba chithauda napagi damakta subscribe tawbiramu aduga notification bell adubu on tawbiramu. Phare mayam mathang video da muk thengnarasi.